Lakhipur Online Putoksaba Megitang Ama Irai Numit ki Khomjinba Pao tabirasi. Ahanbada Maru Pao Matam Kuina dagi miyamna tandura lakpa Siljarda High Court ki bench ama linkhan abagi dabi kan khalagle. Bharat Sarkar na online gaming rules lising ani ka kuntaruk ngasidagi chatnaba haure online da sel thada duna game sanaba thingle. Manipur dagi hasat kadaba miyoi jahumga mutra mapan lam thakre Mukhyamantri na yaipa paujel pikre. Dharma ki oiba tharum singi mingda lambi thingjenba yade haina Supreme Court na khangan kre. $1 taramari rongi mamal oigadaba Bharatagi huran kiba ariba polom kaya leibak asida amuk sinarakre. Amasung Russia gi thiziloi singna miyoiba amana chahi chamagi yankhai phauba hingba ngamlagani haina thajaba thamkre. Haujik mapungoi pa pau tabirase. Ngasi megi tang ama malem gi sinmi singi numitni. Numidasi malem sinba thongna sinmi singi thaudang makoi gi khang makan ba masung makoi gi pangpham thokpa haksing leibak amagi senmit lon amasung khunai chakotpada sinmi singna lauriba chawraba thaudang adu busing thaba masung makoi bu ikai kumnaba utnanaba numidasi pangthoke ing kumjali singa maka chanipan marfutarukta Chicago gi sinmi singna changsin keba iho adu ningsingba oina numidasi pangthokpane Bharata ahan boina ing kumjali singa maka chamapan kunhumdoi gi numidasi da Chennai da Labour Kisan Party of Hindustan na silang duna pangthoke masi Bharat ki sinmi singi ihogi yamna maru oiba tangka kamane. Stay informed with Lakhipur Online. Siljarda High Court ki bench ama linkhatna bachanglak liba iho kaya kankhathana bagi pandamda AK Chondol Law College da hiramasi gi matang da miyam da khangana bagi mifam ama pangthokre lawyer sing retired judge sing amasung sagnai raba miyu kyana saruk jakhiba mifam aduda matam kuina dagi tanduna lakliba dimana sigi mathau taba sing amasung hiramasi gi matang da kupna khanakre mifam aduda college asigi principal Abu Tahir Talukdar High Court Bench Demand Implementation Committee gi Vice President Dr. Bibhas Dev, retired District and Session Judge Vishnu Devnath amasung atay advocate kyana saruk jakhe thoramadu da wangang kiba miyoy singna Barak Valley ki miyamna High Court ki case singi tamag Guwahati da chatok sasin tawba si achauba khudongchadaba amani masida matam amasung selthum kaya changle masiga loinana chang naina attendance piba haibasisu miyoy kaya da awaba mayoknari paramaduna achumba wayal fangbagi thawangda matam thengta halle piba masida Siljarda High Court ki bench ama linkhatnaba mari lenaba committee asina matam kuina dagi demand tawduna lakpani haire. Khanganjaba ma Siljarda Wow Kids Baby Steps haina mingthonba angang singi Preschool ama maipakna hangthokle angang khudingmak special oi adubu makhoi da tokhaiba midyeng changbiba mathautai haiba wakhalona sida yumpam oiraga linkhatpa school ni mahiroi manga khudingi oja amamam thamduna angang khudingmakta personal guidance pigani classroom pumnamak CCTV camera gi kuthangda yengsingani sahi ani mathaki angang singdagi hauraga tambi takpiga doriba school asida larik laisu kalonana creativity amasung social development ki maikeda akanba midyeng thamba akoibagi phibam lunanba child centered oiba education phanganba holistic oriented activities sing sanabagi kuthangda mahi tamanba mahi tamningbagi ithil pokhanba asina chingba yaure handaki academic session asigi oina admission haujare potharaba English oja Assam State Awardee oja Ningomba Manihar Singhana Maipunana hona jariba school asigi admission ga mari leinaba kuppa marol gi damak Silchar Rongpur Part 4 Punjab National Bank ki opposite ta leriba school asida lengsin biragu natraga mobile number 6028215883 natraga 9706382583 number asida pau phobinaba khanganjari. Bharat Sarkar na Promotion and Regulation of Online Gaming Rules lising ani ka kuntaruk ngasidagi chanaba haure masi Bharat ki online gaming sector asi control tawna ba lakhotpa yamna maru oiba khongthang amani rule asigi makhada sel thanadona sanaba online game khudingmak mapung phana thingba thamkhre masigi mathakta asiguma game sing asigi advertisement toba amasung
financial transaction tawbasu thingkhre niyom asi thugai singda jail gi cherak amasung fine jauna akan ba cherak phanghan ga dawri Ministry of Electronics and Information Technology gi makhada Online Gaming Authority of India semkhre authority asina game sing asi niyom ngak na chalhanba user singi complaint jengsinba amasung senmitlon amasung law enforcement agency singa loina na thabak tawmina gani hairi akhana na khantoklaba game singi tamak registration system ama hodokre masiga loina na user singi safety gi tamak age verification time limit amasung parental control yahonba tangai phadaba oire masi awalagli banha singbo online juar gi nesadagi kannana bagi tamak lokatpa achoba khongthang amane Lising aniga kumtaruki has season ki damak Manipur dagi apun bahas set kataba mioi chahum ga mutra mapan bu ngarang Bir Tikendrajit International Airport dagi Mukhyamantri Yumnam Khemchana lamthakre Manipur ki Mukhyamantri Yumnam Khemchana has set kataba mioi sing saruk yakiba mitei pangal community ki mioi singda yaifa pausel pikre makhoi gi aso yangam thok taba khongset amasung haksang phana leinaba amasung rajya sida santi amasung tangdu laitaba poraknaba thaunijana ba haike Mamangda has set kadaba mioi chamaga mutrani thoi hanana Kolkata pangkhre aduga lemhoriba chaniga taret ngarang sagol senumita lamthaki bani haire chahi asigi has kongset ki tamak Manipur State Has Committee ki makhada apunba has set kadaba mioi chahumga mutra mapan khalaki bani thoramaduda Tourism Minister Khuraizam Loken MLA Kongkham Robindro amasung Sheikh Nurul Hassan Hanagi MLA Y Antas Khan amasung Airport Director Chipemi Kaising Sarujaki Jaraba bermain panggan hajar utai mayam mas beramba jadi sol beramba terpilih si anak ayah mata jauh dana jangan pernah ada yang bahaya sol bermuda bermizri mana sini Manipur itu iba nungai tapi tentu kaya ase mapuda Tony Piraga Santi leba Manipur ama pada punan ingna singna ingna wana pada mapugi bagi pujal tu libira ay na sabi kadua mayam kuna makta ay na kaya kuna mutso na ay hygiene agad sa ito Dharma gi oiba thorom singi mingda lambi thingjenba yade haina Supreme Court na khangan khre amasung karigumba secular oiba thabak singda akaiba piraklabadi sarkarna masida khut thingjenba yai haire Apex Court na hai dharma gi kanglup singna lai khurambagi matangda maning tamba leirabasu masina miyam gi santi amasung tangai fataba civic function singda kaiba piba yade Justice BB Nagaratna na phongdokhibada dharma gi thorom sing pangthokpada miyam gi lambi thingba yade amasung asiguma pibam sing asi yengsenaba state ki sakti lei haiki court na hai constitutional principles sing kahendana matik chana thabak taunaba achumba chana kanglona masung regulatory mechanism ama leiba tangai phate haiki Kerala gi Sabarimala laisang yauna laifam singda nupi singi mayokta khenaba thamba masung dharma gi maning taba phangbagi matangda petition singi while chathaba matamda Chief Justice Surjakantana luchingba Judge Mapan gi Constitution Bench amana waphamasi phongdokhibani Malim ki thakta smuggling toba network amagi mayokta chathaba achoba operation amagi matungda Manhattan ki District Attorney Office na $1 million taramari rom gi oigadaba ariba polam chaturuk hena Bharat sinakre New York to leiba Consulate General of India ki thoroma pangthoktuna polam singasi sinakibani haire thoromadu da Bharat ki Consul Raj Lakshmi Kadam sarugyakhe Law Enforcement Agency singna chahi 15 rong kanna honaduna polam singasi phagat pada achobu thodang lauki sinarakhiba polam singa dugi manungda mamal yamlaba Obulokiteswar gi bronze gi murti ma yaure basigi mathakta $1 million taret makhai rong gi oigataba Buddha gi sandstone murti ama masung ingkumjali sing ani chahida Madhya Pradesh ki mandir amadagi huran kiba mamal leiraba Ganesh gi murti masu yaure Russia gi bigyan gi haksel loisangna maruina gene therapy da yumpham oiba anti-aging vaccine ama puthokna ba semsari masina haksangi cell sing ahal oirakpa gi thawong lephandona miyoiba amana chahi chamaga yankhai phawba hingma ngangmani haina thajaba thamkhre
Tizinbagi thakta lairiba medical treatment asi raise hairiba haksangi receptor da chauna midyeng thamle maramdi masigi receptor asi active oirakpa matamda cell singbo ahal oirakpagi thawong hawholli hairi Russia gi pau agency task ki paudama ki matungina raise gene asi ahal oirakpagi thawongda inot hapa receptor amoina thabak tawi gene asi gi mathau thingjinduna cell sing asi naha oina thamnaba changeng asi gi maroiba pandamni Project asi Institute of Aging Biology and Translation Medicine na paikhatle Laibak asigi President Vladimir Putin gi lamjing makhada paikhatpa achauba health amasung biotechnology ki project ki saruk ama oina research asi chathabani masigi damak trillion ruble ani dagi hena budget ki senpam su kaithakre hairi Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Lakhipur Online subscribe like and share Aroibada maroiba paw amukhanna matam kuina dagi miyamna tandura lakpa silcharda high court ki bench ama linkhanabagi dabi kankhalagle Bharat Sarkar na online gaming rules lising ani ka kuntaruk ngasidagi chanaba haure online da sel thada duna game sanaba thingle Manipur dagi hasat ka daba miyoi jahum ga mutra mapan lam thakre Mukhyamantri na yaipa paujel pikre Dharma gi oiba tharum singi mingda lambi thingjenba yade haina Supreme Court na khangan khre $1 million taramari rongi mamal oigadaba Bharatagi huran kiba ariba polom kaya laibak asida amuk sinarakre amasung Russia gi thiziloi singna miyoiba mana chahi chamagi yankhai phawba hingba ngamlagani haina thajaba thamkre Lakhipur online YouTube channel gi paw sanduk chaba ngasigi oinadi matang asida loijare